Kuki zo singa Sandel Tengnaupan amasung Churachandpur district punsinnaba hotnaba angakpa poi Sanden district Tengnaupan district amasung Churachandpur district asibu Kuki zo singna makhoi gi lam amoina punsinnaba hotnaba gi thawng angakpa poi amasung yamna leibak thiba apani isu asida naga singna tumina leiroi haina UNC na thadorpa seron amana hairi serol asida makhata na hairi bana Churachandpur district ke tongan mafam kaya da jaleyadong amasung Fairjol area da anal amasung lamka kangbu sing asi ningsing bathok tuba matamdagi khunda leita duna leirakhiba gi ningsing yumbi kaya yunglak leiriba mafamni Haukiba sahi 2023 के अगस्त तरह तरुक तो कुकी जोगी MLA तराना भारत की प्राइम मिनिस्टर द सेपरेट एडमिनिस्ट्रेशन डिमांड के मरी लेना पेशन के बा मेमोरेंडम अदुदा संदेन डिस्ट्रिक्ट की नागा ट्राइब मा पनबु कुकी ट्राइब पॉइंट यौसिन के बगी थौदो कयासु लैरी हाइर दुना कुकी जो सिंगी मथक्ता अकनबा वार्निंग तौरकली मीटॉप लिस्टिंग निफुगनी थोय संगलखी हाइबा वफम कुकी ने यानिंग दे फोंदोरकली म्यांमार दा पॉलिटिकल के सरंग न फिवम लैबा मरम ने मीटॉप लिस्टिंग निफुगनी थोय ngam खैलासिन दुना संगलखी हाइबा DG Assam Rifles na phongdokiba wafam Kuki zo council na kan momong yaning de phongdoragli council asin thadorok pasero na manahai Myanmar dagi central community sing Mizoram Manipur amasung Nagaland sing bomapam awang nongpo ke tongan be state sing sang sefam loduna leibani hanagi chief minister N Piren na aran wafam sandoktuna Manipur da illegal immigrant kaya leire haina phongdok traktuna irang hena sakan na honai Myanmar dagi changlakiba mi lising nifuni thoibu illegal immigrant oina Lau lan gani Myanmar ro thok lan amasung yut minai khang ngam dabadagi ngam khoi lan thok na sang jafam lo kibani Assam Rifles na free movement regime gi protocol matung in na biometric data record to amasung documents sing yengbani madumak na Myanmar dagi sang libi to illegal immigrant ni hain lo yade media house khar na aran bo wafam sandok tu na phurup amulan na uhon ba ya mong da aran pau phonglok par lebak thibani Manipur da khundari bu Kuki zo phurup ki Meeoi sing illegal immigrant na te matam kaya gi mamang dagi lamdam asida khunda duna laglabani Kuki zo phurup ki Meeoi sing da atamna na maral siba wafam phongdok pa yaning de haina phongdorakli Manipur da lo na yadana sanglak pa mitop sing isaw thokle Anglo Kuki war haiba pandum ama India gi history da leite UNC Myanmar amasung Bangladesh ta gi kanglon kaina sanglak pa illegal immigrants sing na Manipur isaw thokle haina United Naga Council UNC na thadorok pa serol ama na phongdorakli Council na sig Information and Publicity Secretary James Hauna Kuyak Piduna Thador Pasero Laman Hai, Hausik Tokli Bakangluk ki Hana Sunabas and Naga Fruit Meeoi sing the Susano Kudong Sata Mayok Nale, Cookies of Fruit Meeoi sing the Tongan Tongan Bo authority sing the Pisin Kiba Memorandum, the Yum Yao, the war from Kamurum Yawa, Tenere UN Cinema Manipur, Housing Maite Amadi Cookies of Fruit Marata Tokli Bahana Sunabaki Todok Lois and Nabangam Batakta, Kona Duna Laki, at the Live Activity, Watok Asimatam Sana, Lois and Hanbangam Danari. Wathok asi ga mari lene Kuki zo phurup ki Meeoi sing na thadorok po warol amasung tongan bo authority sing de pisin kiba memorandum da naga gi puari semdok sadok pa loina na naga miam de ikaiba pibagi wafam kaya marom yawa thingnai kumja 2016 da anoba district sing sem kibagi mayok ta naga sing yaning de phongdok pagi matang de serola sina hai senapati amasuk Sandel district ke sarukara lauthok laga anoba district sem kibagi thawang adu laingak pada khudong sana bani haibagi ming de Kuki sing pelhan na ba Paikalak pa thawrangi Kuki zo phurup ki Meeoi sing na Union Government Israel gi Prime Minister European Parliament amadi United Nations sing bada pisin kiba memorandum sing da puari bul lan wahan topi bo wafam kaya morom yaudi kumja lisingam samapan taraga tareta gi lisingam samapan taraga mapan phawde Anglo Kuki war thoki haibadu aran bani hairiba matam at ukrol chandan amadi tameng long da leiban naga nupi amasung angang sing hatpaga loina na yum mai thaki bagi thawung sat thaki bani hairi India na kilometer lising mga hena sanba ballistic missile Agni 5 mai pak na changeng tawkre India na nga si Orissa gi Chandipur da leiba Integrated Test Range ITR dagi leibak sigi nuclear capable intermediate range ballistic missile IRBM Agni 5 mai pak na changeng kapkre Strategic Forces Command gi makha da changeng adu August 20 2025 ta pangthoki haina statement amada Ministry of Defense da haiki pangthoki ba changeng aduna khulai sigi Hazaningai oiba amasung mapachumba du khangba ngamanduna magi operational amasung technical parameter pumna mapangthoki kapkhiba du system asigi tharang tawraga leiriba phibam adu soanda na pangthokpa changnaiba user trial sing gi sarukni haina defense official singna haiki Defense Research and Development Organization DRDO na puthokpa Agni 5 kilometer lising mga gi wangmada fazana leiba target sing da suthaba ngamba India gi khwaidigi advanced oiba long range missile singi manungdagi amani Modern navigation guidance warhead amasung engine technologies ki loina na design tawba missile asina India gi strategic deterrence capability kankhat halagani Ministry of Defense na haki mai pak na kapkhiba aduna thajaningai oiba minimum deterrence ki fibam ama thamna bagi leibak sigi firaf adu chesil halle amasung makhoi gi armed forcing gi tharang tawduna leiba adu su le
Masi nuclear capable ICBM amani. Agni 5 asi India ki Defense Research and Development Organization DRDO na develop tauba multiple independently targetable re-entry vehicle MIRV capability labor land-based intercontinental ballistic missile ICBM amani masi nuclear sizinabagi design taubaga loinana kilometer 5,000 henbagi range lay masi dagi suna hena kilometer 8,500 fauba Yoba range laiba hena fagalaba variant ama puthoknabagi matangdasu DRDO na thorang tawri March 11, 2024 da Indiana Tamil Nadu gi Kalpakamdagi Agni 5 ki ahanba MIR bed stage kaftuna warhead kaya marum puba amasung kapagi tawba ngamba adu ngamle khangki misal asi matam amatada chap manana nuclear warhead ahum fawba puba amasung kapangami hojik puthokpagi thakta lairiba anauba variant sing 45 target singda misal adugi thaba ngambagi capability adu amuke hena pakthok chakthonduna bunker blaster bomb technology hapchinnabasu pandam thamli Pakistan ki akiba fanglaba ising isauda sikhiba masing chatre kataruk henkhre chayol khara asigi manungda Pakistan da thokliba kiba fanglaba ising isauda sikhiba migi masing punna chatre kataruk henkhre hari Pakistan da hujik tholibi chaw se India na thoan bani hana Pakistan gi media na chawna maral sirakre India da numit khara ne sigi manungda dam dagi ising khangtha thadorok pa maram na Pakistan gi Punjab state ki Ravi Turel gi imai wangkhalak tuna Manang nang na laiba mafam singda kiba fangnai sing sensilak padagi ichaw si thokpani haina India da maral sizilakibani ichaw seda pak sanama ata kaya thokibaga loina na Meeoi chamapan ga humpu manga romna chawna asopan nang khre hairi ichaw sida awabatar bi Meeoi sing kan magi thabak rescue team sing na kan na chathari hairi Trump na warship ahum thajilak padalan mi lak nifuga manga deploy to rakre America gi President Donald Trump ki lengang na Venezuela manak nang na warship ahum thajilakiba dugi chapchawa paukhum piraduna Venezuela gi lengang na makhoi gi lanmi lak ni phuga manga rom deploy tawsilak tuna achawa paujel ama pirakre Raj ki report ki matung ina Trump na Venezuela ki manak nang na warship ahum lom thajin khiba adu Venezuela da chothariba drug ki achawa karbar adu thingba ngamna ba hona khibani adubu Trump ki lengang na Venezuela da drug ki karbar chawna tawi haina sirakhiba maral adu yumfam yaw da ran wafam ni haina phongdo khiba laikhrabani Trump lenga ki thawung asi da khoi saunaraba Venezuela ki defense minister Yawan Gil na America gi makhongda kaidawnungda nonjaroi lan thoklabaso thengnagani haina phongdorakre haidi Pakistan na India gi nupi lakaya gi kai khumnaba manghanki India amadi Pakistan laiba ani gi marakta 1971 da thokiba landa Pakistan gi lanmi singna India gi nupi lakaya marum ikai khumnaba manghanbi ki haina United Nations Security Council da India gi Matthew Punus na malem gi miyam da amu hana ningsing hankre haidi Report sagi matung ina hojik su Pakistan gi manung chana lariba sin amadi Punjab na chingba state singda lariba minority oiraba Hindu singi nupi singi mathakta otpanai bagi thabak lepa laitana chathari nungthil pobo ki matam da so Hindu nupi kaya faraga nupi oibi kai khumna ba manghanbiba amadi otpanai bagi thabak chathari maramaduna Hirama sigi matang da US Security Council na akhanaba miing changduna Pakistan gi mathakta akan action lokhut kadabani hana su demand tawkre Pakistan da lariba minority Hindu singi nupi singi mathakta chathariba onaiba sing laiba sigi court na tumini election ba laibak thibani Iran na S-400 mai pang na test tawbadagi Israel humang kangkre lan sokna ba ikoi dringai gi matung da Iran na Russia gi air defense system S-400 mai pang na test tawkre haiba paw fangbadagi Israel humang anapika duna pakhana kre Defense Secretary Asia gi report asigi matung ina Iran na handak Russia gi air defense system S-400 test tawkiba dugi saruk ama oina advance oiraba 91N6E acquisition radar 92N6E engagement radar Central Command and Control Unit amasung yamlaba 5P85 TE2 transporter erector launcher singsu sizinaki hari loinana Iran na numit aduda 48N6E3 missile amadi 40N6 haina khangnaba matik mei leraba missile singsu active oina thamkibana Israel da Iran na landarakpa yana su lei hari Asim Munir na nuclear bomb test torokpa yana leire report Pakistan gi field marshal Asim Munir na nuclear bomb test torokpa yabagi achoba chingnaba leire haina report amana phongdorakli handak Asim Munir na America gi leimai dagi Pakistan luppa yabagi fibam da laklabadi malem tangkhai ama puduna lupkani haina nuclear khulai gi aki khangpi khibani Pakistan gi miyamna yadraba Asim Munir laiba asigi government mahaki makuta leinaba kana honari adubo Asim Munir gi manglan asi athingba kaya lakadabana mangfaungnagadaba mande haidi Himachal monsoon da chani ga humputara ga taruk sikre chahum ga kuntra ga taruk sokre kuntra ga taret thiba khangdana leiri
Himachal Pradesh State Disaster Management Authority (HPSDA) gi matung ina Himachal Pradesh ta ching asigi nongju thada leibak ningkhaibagi khudakta nong kana chutharakiba khudakta tholakhiba ising ichawsing electric na chingba amasung angamba chingchep singdagi tarakpa gumba nong chubaga mari leinaba thodok Meeoi 194 amasung road accident missing Meeoi 139 sikhibaga loinina June 20 dagi hojik fawbada Meeoi 263 sikre hojik fawba makha chathariba nongju tha asida punna Meeoi 353 aso apan nangkre amasung Meeoi 38 amana hojik fawba thiba phangdri masida natana sasan 1438 amasung poultry bird 19,435 sikre public amasung private property su pak chawna sokre August kungi ayuk pung tara fawbada National Highway 3 yauna lambi ningkhaiba amasung ati akai singna lambi 458 thingduna thamkre PWD Jal Shakti Bibhag amasung Power Department ta puna lupa lakh ani ga lising tara mathoi ga nifu ga taruka point humputara ga manga henbagi amanga ta thok